London asigi puwari ka sagon aduna lakliba Ningol chakouba thoram Kalkata da punna khundaminariba furup kayagi miyoi singa pundana taruk suba Manipuri in Kalkata Ningol chakouba thoram ngarang Kalkata Airport Community Center da Pangthokhre Ningol chahum henna saruk yakiba thoram aduda tongan ma furup kayagi miyoi singna amato oina nungsi chanana punna saruk yaminake Hojung aja lejarin pemasi Kalkata tadi, maka masih dah aku yang Manipur dah sehari kini ke Pangthokhre lah, yang kayak ini panbat, Ningol chakouba Pangthokhre mami kita. Nasi esi Kalkata da si kung labba Ningol chakouba sida saruk yang namanya hai dina koi tanga bapuruk kaya dia aku Ningol sina lagli amadi punna Ningol chahum hen bagi mathakta Kalkata da leiba amadi mahairoi amadi tonga ba kiram kaya da thabak tawbi aku nuti sing hai batare aku mama ai sing amadi ahan oi bi kaya na Ningol chakouba si yaw bala bagi film dini tari se samasida tonga ba miyoi kaya sing aku lapasu uri amadi Manipur gi oi ba si kung labba Ningol chakouba si go labane hai dina aku ge Manipur traditional dress Lapan dia pergi Athens pun sing bakal aku juga pun lapor so aku uzari aduga aku ge miam sing asina masiki Pangthokhre wasigum labba Ningol chakouba asida lakpiri ba miam sing asida ki kari mod lai amadi makhoi wakanda kari fawi hable su miam pun taminase si noi mayam si unaru le khada saning mai nate mayam unalaga nungai badu adu khati abong lai si am nungai abong ke nungai fawi ba Mayam udah mayam loan thoma da mayam yes no khangda baduda leibado bulji ba sila koi mayam unaga adiki pati nungai se rongmai community kabui haini su khangnei ko chahi gi oina adum nungai ba se hengatle MIK gi Ningol chakouba se aduna asidagi hena mathang laiba chahi singda su hena nungai na ba chokhat ba hengat ba oirsi mayam punna gi Ireba hai motherland gina lapna leizarasu akoi se amatani haibado mayam punli basina hena akoi gi pangal hena lei khoi Manipur da Ningol chakouba to ko ai de pau da lai ko su da hana to ke ba gi wari li ko sine na ko su ha bi ngai ga le ko ba sai ko su to ta ta mi da ado sai na hi mai to mi ga chau ga bi da han ko nan ga khoi lapna lei ta na su ai khoi amma to ba gi nu shi na ba bi lapna lei su ka su hom ge da na Manipur da lei ba ji na su sai da mu shi ta la ko na sa lei na se Thoram aduga mari leina Miki General Secretary na phongdorokpada thoram asigi maru oiba pandamde Manipur gi nupi kyabu maromdam lepchaba hena ngamnaba entrepreneurship ta theme oidana pangthokani loina kanagumba na Manipur dagi Kalkata da ana layingi mahi masingi amadi hiram amatada mikna mating pangnabagi ngaiduna leiri makhata ki Nasi je hana torombaga hena Manipur ko irang amadi man tawli mong siga Sagdam naroga hena fajaba mong taba tongama uniqueness wa port am maramdi Manipuri maitai pangal amadi koi tribal housing kunna suna ngasi je loi suna ko yawi Kalkata go city amada koina Manipur digi lamna laga sile be station sing mayam sahi amada amtang koina sak ko hangjaba ngasi ko yam lai probably aduga haribun mi sida koina yam daba lakina angamba hawa ko ba sa ingan kami nabi kung sawa pangbaze ngasi ko yam lai probably teruk suba Ningol chakouba saruk yaba lakpa amadi tongan ba Manipur gi mafam kaya dagi hai batare ko Kalkata da khundaminari ba miyoi kaya na salai amadi Manipur da khundaminari ba tongan ba group sing amadi maitai pangal gi sinau sing amadi tribal sinau sing kaya morom dagi su makon ko gi mot sing kaya amarom su tabiro matunda makoina khonglo birai se su ba Manipur gi lakna lai batare ko su amadi Ningol chakouba si yaw ba sida du mate nungai ba amadi harau ba khonglo khonglo da ba nungai ba du mati phawi hai ta su tami amadi loina Emani tadi semua kata nama Manipuri Kalkata na usik Manipuri masa sih ada tadi koi Kalkata le iba miyoi sih nama kita makata na koi hanbalik na Tolong yang orang Pangthokhre ini kami di anak yang sendiri laksa patam dosu emani tadi chow na mating pangannya habis itu hampiri kita masih di matang da video jurnalistik yang balore na Pangthokhre berisikin na orang elite news Kalkata